CRPF ama mathanta kapsinjakre mioi amana labukta siramle pausi ngasi nuktil phongba kangla paudagi lokhachabani CRPF person ama masa mathanta kapsinjaduna sijana bohonaramle mioi amana labukta siduna leiramle thodok sing asiki matangda press na phongba paugi matungina masa mathanta kapsinduna sijana bohona kibagi thodok ase ngasi ayok pung 8 makhairom tabada kangla tombi santipurda leiba chamaga kunthra ka taruk suba CRPF battalion manungda thokibani masa mathanta service rifle na caption jabadagi choktuna laikan nariba CRPF person adudi Samuel Sarkar sahi kunthra nipan kawi mahaki oithang bathabakta maru anipan bagi dakpham lei mahak hauze RIMS ke ICU da arobo phibam da laikanari thodo ase matau karam na thokibano haiba chapchana khangbangam dre thodo ase ki matang da police na case ama lokhatkre amarom da ngase yok pung nipalom tabada Imphal East district ke lamlai police ki manung chanba sajiwa jail manakta leiba khabai shoi gi asirok haina khangnaba lokol da mioi ama siduna leiramle asiba haksang ado ngase yuk lobuk chatpa mioi singna thengna rakhibani laikhidraba mioi ado khabai shoi mamang laikai dagi MD Kurfan Elias Akusa sei kunthra gani thoi apokpa MD Rahman kawi mahak matau karamna sikhibano haiba khangbangamdre mahak lokol adugi ising tungduna leiba mafam amada siduna leiramkhibani asiba haksang ado police na lokholaba matungda Jenims ki mokta postmortem gi damak thamkhre hari nupi macha ma hu thaktuna sibagi wahauda chenaba nupa phagatkhre nafi hidak thaktuna masa mathanta sijana bohonarambadagi imung manugi mioi singna thengnarakuna Jenims hospital da pukhatuna laikanarakhiba nupi macha ama laikanaba ngamdana laikhidre thodok aduga mari leinana Andro police station na lokhalakpa case amada laikhidrabe nupi macha siga nungsinarambani haiba nupa macha ama machin hangnaba chalubada atopa nupi machelakuna luhongnaba thaurang taurambadagi police na phagatuna machin hangnaba lokhatkhre napi hitak thakpadagi laikanaba ngamdana laikhidrabe nupi macha adugi maming Andro Senapati Lekaidagi S Premila sahi taraganipat apokpa baigo kawi mahak ngarang ayuk pung 13 makharom tabada laikhidabani misi asiga mari leinana singnabadagi police na machin hangnaba phagat khraba adugi maming Sarungbam Dinesh sahi kun apokpa Gobind Singjamai maying bam lekaidagi ni thodok asigi matangda Andro police na makhata na thijin humjin bagi thabak chathari combing da KYKL ama nongmaiga konana fare pausi paujel pause dagi lokhachabani akhanaba pau ma phangbadagi Assam Rifles amasung Thobal Police Commando gi team amana thiba humbagi thabak chathabada KYKL gi kadarama nongmaiga konana fare hairi police dagi phangba pauda Assam Rifles amasung Thobal Police Commando gi apunba team aduna Wangkhem Yairipokta thiba humbagi thabak chathabada KYKL gi active kadaradu 9mm gi pistol ama kapa yariba maru manga ga konana phakibani faraba mioi adu ain gi oiba makha taba thabak lokhanaba Thobal Police Station da senakhre hairi